ꯊꯝꯖꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒ ꯊꯥꯅ ꯖꯨꯟꯒꯤ ꯇꯥꯡ 22ꯗ ꯏꯕꯤꯛꯁꯟ ꯇꯧꯕꯤꯈꯤꯕꯅꯤ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯉꯁꯤ ꯅꯨꯃꯤꯠ 16ꯅꯤ ꯁꯨꯔꯦ ꯑꯗꯨꯕꯨ ꯑꯣꯅꯔꯦꯟ ꯁꯦꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯩꯈꯣꯏꯒꯤ ꯆꯥꯐꯝ ꯑꯩꯈꯣꯏ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯋꯥꯔꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨ ꯄꯤꯕꯤꯌꯨꯅ ꯑꯩꯈꯣꯏ ꯁꯦꯝꯗ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯦꯝ ꯀꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯑꯗꯒꯤ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯅꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯋꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯄꯤꯕꯤꯗꯔꯦ